Ngakon nang mare je khai bo ne na yenge masak to am se mathak ta taw se ngarang di khai bo mo loi sangare ado ai hi ma pa jawab to re ba tuna aina do si salle chula mata kare karanga si slo ko salle asi di dum thamme si sudok to ni saji bi matam jawra ba ni na si sudok to ni ado ni me am de ya tai su dum songi yor pa matam na songi se loi sangani ai mana ka sin de ha ka se na ngarang kaino kena kaino chalu bade gi ne birthday party chalu bade hala ga dum lok tho khara ba ha ka se na ado ai hu ji ne dukan da chatoi ni mo mathak tu thabak suri se asigi chalo na bai sangom do leitre aba ngarang su mapana sangom pe ani khala ure e do ani do akoina nana mathak tu khara ba do pe ke sangom do leitre ba adai ge gi phisu na bai sarap su leitre dui doi lo ba chat kai na lo sale adum akoi thongan da ni na ka su lo sen ma thak ta de sumai dum chatoi ni adama yam hala ka na mu theknasi ai nal pa chamri ka pu do ge strap lo ba chatling ni na de strap excel ma lo e adagi sangom ji ju ne angang go chu gi sangom do lo ra ga ne kena taw do ba paisa do ok tare ya ba hongra lupa chamri ga ne chamri ga manga thoi to lupa manga do dukan chamri ga ne lupa mari thoi ya ba lupa mari edo lupa mari do dukan pu du na ta han bi re ba adagi asi sangom je pe kani ga lo e asina mama je 45 ta ba se pura packet se ma lo e pi jang thai jaw re sin da adagi noodles amakak lawre chini suji ji ne khula gi suji we na pore khula suji ju tum haw di haw bani ko pau su pau dam ne ku su ko ku ta haidi jamin na pau du oi dam yam haw bani khula suji se chini ga lawre cha lo na bagi ne sangko ju leitre chini ju leitre du pore yo haldi dagi paspuron phenol se cross se asi manam nu si bani asigi se hospital la ka dum tongna ba dunia ba asigi se amanam nu si bani adagi black isi ma ka pore asigi se ma ka pore asigi sina mo manam jam nam thi ya ba aidi nu si ko ado atoba mi di manam jam nam thi dunia ba si se ado ai ji je dum nu sa thagala bani na ne tin kang dagi lin kari grang sang ka dai na mathak ni hajer ju lin chang da na te ba lin chang ai ya ba amu su ne lin ani rak la kaino sure lin chang ai ba amurak la ni rak la mai na sure ko lin chang a phase amurak tong ma ra ekdam uthai te gi ne apa lin dunia ba chang ai se koi thang na ba upam bi do dagi chang ai ba ne hamra u do koi si ga egi magon ji ga thieng ya ba ne upam mi ma sa do ado hanak ti phando khali ne na hai ra ga ne ko pa da hai ra ma pa na to na ka that khara ba adu ga gi changai nya ba ne lin do adu na asigi phenal je dum thamjal li ba ne thamjan gai na porei ba adagi asi je manam yam ni bani du ga alu si da leire alu ji sot la ga porei ni kg ma kana te da lupa kundha kg da kun manga ta ga ba kana lupa kundha gi ne ma pi dei ni adagi asi mana leire मैम असिंगदनी को असी लेरपदी डेली पोचे जे लेबगी मथौ थोपनी नत्ता खंगदेदा कई हाइदुनो खंगदे थोपने मथौजे पोत अमा नत्रे अमा लेबे मथौ थोपनी याबा अजिनी मैम मामा पेके मसांग पूरा पेके तुम लेरा पोरे पीस जांग खै याबा से चलीसे से पूरा लेरा का पोरे फी सुगदा फी सिगा सु लेबा से सिंजिगा सुरनी सारी असांगदुरी सुररोय इनने कोंगोन जाम थोकनी दे इसिंग जाम चांगनी बा अदनै सारी असांगोय सुररोय याम उफुन मयाम तारे युदो अनाजे खुमजनदबा जाररोय ती फत्तरबने बा सिसे कइनो मचु कोयना सि लंजंगी फनेसे सिसे मयाम असि मचु को बने सि लंजंगी फनेसे तुनै सि फनेसे सिजिना रोजि तुम थांबिरो बनेसे फी सुरगने इसिंदो मांगनदि बसिने मंगमो फी खरबुदि लैरियाबा सिसे थादोक्तोनि सोले इसिंग खबलरोगा तंगाय इसिंग खबसे द चिना मोमो कोना मखा ताबरे बिके फतावरि फिरोनो सुरक्तोनि अदे सिगगे फी निउं सिदि सुबंग मरोय वारे हदमयाम हुजिसिजे मो पुंगम तारेबा थबसिदि लोइसनबा कौबा लैते अदगी अइना फिरंबा फिरोनसिना ब्लाउज लेरे सनना साया करिग्रांग लेरे कनो पिलु कवर खरा सुसुरे आई सोमदना अंगांगी स्कूल ड्रेस करिग्रांग नमा लेरे ड्रेस करा लोइपुना मसुदे अचोंदा फिरोनजिंदो विंटर की फिजिंदो अतुपना मसुदे अदगी सिगासु समारगी अखोय मुनिगी ngasi हाउस ड्रेस नि वेडनेसडे नमिसे मोय क्लास आउरा दिने क्लास 6 तगी वेडनेसडे नमिसे हाउस ड्रेस से लेबा
ꯑꯗꯨꯅ ꯃꯥꯗꯤ ꯉꯁꯤ ꯍꯥꯎꯁ ꯗ꯭ꯔꯦꯁ ꯁꯦꯠꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯂꯩꯍꯧꯕ ꯗ꯭ꯔꯦꯁꯁꯤꯡꯗꯣ ꯁꯨꯗꯣꯛꯑꯦ ꯍꯌꯦꯡ ꯁꯦꯠꯄꯒꯤ ꯃꯊꯛꯇ ꯊꯕꯛ ꯁꯨꯔꯤꯁꯤꯡꯁꯦ ꯑꯁꯤꯁꯦ ꯆꯥ ꯂꯣꯟꯗ꯭ꯔꯤ ꯃꯄꯥꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯅꯍꯥꯟꯒꯩꯗꯤ ꯑꯗꯨꯝꯅꯦ ꯍꯥꯏꯗꯤ ꯑꯩꯅ ꯑꯗꯨꯝ ꯂꯣꯟꯅ ꯄꯤꯊꯛꯆꯔꯤ ꯃꯤꯗ ꯑꯗꯨ ꯌꯥꯝ ꯀꯩꯅꯣ ꯅꯠꯇꯦ ꯏꯝꯄꯣꯔꯇꯦꯟ ꯅꯠꯇꯦꯕ ꯑꯩꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯝ ꯄꯤꯊꯛꯄꯩ ꯋꯥꯅꯦꯕ ꯑꯗꯣ ꯅꯍꯥꯟꯒꯩꯗꯤ ꯑꯗꯨꯝ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯔꯦꯕ ꯃꯣꯏꯅ ꯁꯨꯔꯛꯏꯁꯦ ꯑꯗꯣ ꯃꯃꯥꯡ ꯅꯨꯃꯤꯠꯇꯗꯤ ꯑꯗꯨꯝ ꯆꯥꯛꯆꯥꯃꯥꯡꯗ ꯑꯩꯅ ꯑꯗꯨꯝ ꯄꯤꯊꯛꯑꯦ ꯑꯗꯣ ꯆꯥꯛꯆꯥꯃꯥꯡꯒꯤꯗꯤ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯅꯪꯅꯗꯦꯕ ꯑꯗꯨꯗꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯑꯃꯨꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯈꯔ ꯀꯜꯂꯦꯗꯅ ꯑꯗꯩ ꯉꯔꯥꯡꯗꯒꯤꯗꯤ ꯑꯗꯨꯝꯅꯦ ꯃꯄꯥ ꯂꯥꯛꯑꯀꯥꯟꯗ ꯃꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯛꯄꯩ ꯃꯇꯝꯗꯣ ꯄꯨꯡ ꯃꯔꯤ ꯃꯈꯥꯏꯒ ꯇꯥꯔꯛꯄ ꯃꯇꯝꯗꯣ ꯑꯗꯨꯏꯗꯨꯒ ꯃꯄꯥ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯄꯥꯅ ꯑꯗꯨꯝ ꯄꯤꯊꯛꯑꯦꯕ ꯃꯥꯅ ꯑꯗꯣ ꯉꯁꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯪꯉꯤꯕꯅꯦ ꯃꯥ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯊꯕꯛ ꯁꯨꯅ ꯂꯣꯏꯔꯛꯄ ꯋꯥꯅ ꯂꯣꯏꯔꯛꯄꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯒꯤꯗꯣ ꯆꯥ ꯆꯥꯛꯈꯣꯝꯒ ꯐꯪꯉꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ ꯑꯗꯣ ꯃꯥ ꯍꯥꯏꯕ ꯍꯣꯔꯦꯟ ꯃꯥ ꯂꯥꯛꯄ ꯃꯇꯝꯗꯨꯒꯅꯦ ꯃꯥꯁꯨ ꯑꯗꯨꯝ ꯊꯛꯅꯕꯒꯤ ꯑꯗꯨꯋꯥꯏ ꯃꯇꯝꯗꯨꯒ ꯂꯣꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯌꯨꯛꯀꯤꯕꯨꯗꯤ ꯑꯗꯨꯝ ꯑꯌꯨꯛꯀꯤ ꯈꯦꯞꯇꯤ ꯑꯃꯗꯤ ꯑꯩ ꯂꯣꯏꯈ꯭ꯔꯕꯅꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯍꯧꯗ꯭ꯔꯦ ꯏꯔꯨ ꯊꯣꯛꯆꯈ꯭ꯔꯁꯨ ꯍꯨꯃꯥꯡꯅ ꯁꯝ ꯅꯥꯒꯁꯦ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤꯅꯦ ꯍꯥꯏꯕ ꯁꯤꯁꯦ ꯑꯃꯨꯛ ꯆꯤꯡꯇ ꯆꯤꯡꯈꯠꯄꯗ ꯅꯞ 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 ꯂꯥꯎꯔꯦ ꯉꯔꯥꯡꯗꯁꯨ ꯀꯣꯛ ꯂꯨꯔꯤꯅꯤ ꯑꯗꯒꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯀꯣꯛ ꯂꯨꯗ꯭ꯔꯤꯌꯥꯕ ꯑꯗꯨꯒꯤ ꯀꯣꯛ ꯂꯨꯗ꯭ꯔꯗꯤ ꯂꯥꯏ ꯄꯨꯖꯥ ꯇꯧꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤꯗꯤ ꯂꯥꯏ ꯄꯨꯖꯥ ꯇꯧꯗ꯭ꯔꯤꯌꯥꯕꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯉꯔꯥꯡꯗꯣ ꯆꯤꯛꯀꯦꯟ ꯆꯥꯔꯛꯏꯅ ꯉꯔꯥꯡ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯆꯠꯂꯨꯕꯗꯣ ꯑꯗꯨꯒ ꯆꯤꯛꯀꯦꯟ ꯊꯣꯡꯕ ꯆꯥꯔꯛꯄꯗꯨꯅꯅꯦ ꯀꯣꯛ ꯂꯨꯕ ꯇꯨꯝꯗ꯭ꯔꯗꯤ ꯑꯩ ꯂꯥꯏ ꯄꯨꯖꯥ ꯇꯧꯗꯦꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯣꯛ ꯂꯨ ꯇꯨꯝꯃꯒꯅꯦ ꯃꯀꯣꯛꯀꯁꯦ ꯂꯨꯊꯣꯛꯇꯣꯏꯅꯤ ꯍꯌꯦꯡꯗꯤ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤꯅ ꯍꯌꯦꯡꯗꯤ ꯀꯣꯛ ꯂꯨꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯉꯁꯤꯗꯣ ꯃꯀꯣꯛ ꯃꯔꯨ ꯂꯨꯊꯣꯛꯑꯒꯦ ꯊꯕꯛꯁꯦ ꯄꯨꯝꯅꯃꯛꯇꯤ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯖꯔꯕꯅꯦꯕ ꯑꯗꯨꯃꯛꯄꯨ ꯀꯣꯟꯅ ꯑꯃꯨꯛ ꯏꯔꯨꯃꯥꯏꯊꯅ ꯈꯣꯠꯅꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯃꯌꯥꯝꯒ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯃꯦꯆꯤꯟꯒꯤ ꯃꯊꯛꯇ ꯈꯣꯡꯉꯤ ꯁꯪꯒꯣꯝꯁꯦ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯩ ꯈꯪꯗꯕ ꯑꯗꯣ ꯁꯦꯝ ꯂꯩꯔꯝꯃꯦ ꯇꯥꯔꯛꯏꯕ ꯎꯐꯨꯟ ꯃꯌꯥꯝꯁꯤ ꯃꯈꯥꯁꯤ ꯑꯗꯨꯝ ꯁꯤꯠꯇꯣꯛꯑꯅꯤ ꯃꯊꯛꯇꯤ ꯁꯤꯠꯂꯔꯣꯏ ꯃꯊꯛꯁꯦ ꯑꯁꯤꯒꯤ ꯃꯄꯥ ꯌꯧꯔꯛꯇꯣꯏꯑꯕ ꯃꯌꯥꯏꯁꯤ ꯌꯧꯔꯛꯇꯣꯏ ꯁꯤꯁꯨ ꯃꯌꯥꯝ ꯇꯥꯔꯛꯈꯤꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯁꯤꯠꯂꯔꯣꯏ ꯃꯊꯛꯇ ꯇꯧꯔꯤꯁꯦ ꯗꯣꯡ 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 ꯇꯧꯔꯤꯁꯤꯅꯅꯦ ꯑꯃꯣꯠꯄ ꯌꯥꯝ ꯀꯦꯜꯂꯦ ꯑꯩ ꯑꯃꯨꯔꯛ ꯋꯥꯏ ꯁꯤꯠꯈꯔꯦ ꯑꯃꯨꯛ ꯍꯟꯖꯤꯟ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯦꯕ ꯑꯩꯅ ꯆꯥꯛꯈꯨꯝꯁꯦ ꯉꯥꯏꯍꯥꯛꯇ ꯁꯤꯠꯂꯤꯁꯦ ꯆꯠꯄꯗꯅꯦ ꯈꯣꯡꯁꯦ ꯀꯦꯡꯉꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯅꯦ ꯑꯩꯅ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯁꯤꯒꯤꯁꯦ ꯍꯥꯡꯗꯣꯛ ꯑꯁꯤꯒꯤꯁꯦ ꯀꯩ ꯍꯥꯏꯒꯦꯔꯥ ꯁꯨꯖꯥꯝ ꯑꯃꯣꯠꯄ ꯇꯥꯏꯗꯤ ꯃꯣꯏꯅ ꯍꯦꯛ ꯁꯨꯕ ꯈꯨꯗꯤꯡꯒꯤꯅꯦ ꯁꯥꯠ ꯃꯊꯛꯁꯤꯒ ꯂꯩꯕ ꯐꯠꯇ ꯄꯨꯠꯇꯕꯅꯦ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯛꯑꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯑꯉꯧꯕ ꯉꯧꯕ ꯌꯥꯔꯔꯣꯏ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯁꯤꯠꯅ ꯂꯣꯏꯈ꯭ꯔꯦ ꯀꯁꯨ ꯀꯦꯡꯉꯤꯁꯦ ꯌꯦꯡꯉꯣ ꯀꯦꯡ ꯑꯃ ꯁꯤ ꯇꯥꯔꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯑꯗꯒꯤ ꯁ꯭ꯋꯥꯏ ꯃꯐꯝꯁꯤꯒꯁꯦ ꯌꯦꯡꯉꯨꯁꯦ ꯇꯥꯔꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯁꯤ ꯎꯆꯦꯠꯀ ꯇꯥꯔꯛꯏꯗꯣ ꯃꯈꯥꯗꯒ ꯂꯩꯕ ꯌꯥꯗꯦ ꯎꯆꯦꯠ ꯄꯨꯝꯅꯃꯛ ꯃꯊꯛꯇ ꯇꯥꯔꯛꯏꯅꯦꯕ ꯑꯗꯣ ꯑꯩ ꯁꯤꯒ ꯑꯉꯧꯕ ꯉꯧꯔꯗꯤ ꯃꯊꯛꯇ ꯂꯣꯏ ꯇꯥꯔꯛꯑꯅꯤꯕ ꯃꯄꯥꯅꯤꯅ ꯁꯤ ꯂꯣই ꯇꯥꯔꯛꯑꯅꯤ ꯑꯗꯨꯅ ꯑꯉꯧꯕꯁꯦ ꯉꯧꯔꯔꯣꯏ ꯆꯥꯁꯜꯂꯅꯤ ꯌꯦꯡꯉꯨꯗꯨꯁꯦ ꯐꯠꯇꯕ ꯇꯥꯔꯦ ꯌꯦꯡꯉꯣ ꯊꯕꯛ ꯌꯥꯝꯃꯟꯕꯒꯤꯅꯦ ꯑꯩ ꯊꯕꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯕ ꯀꯔꯤ ꯁꯨꯗꯣꯏꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯄꯥꯏꯔꯝꯃꯅꯤ ꯉꯥꯏꯍꯥꯛ ꯂꯩꯕ ꯑꯃꯨꯛ ꯄꯥꯏꯒꯅꯤ ꯑꯩ ꯀꯥꯎꯊꯣꯛꯑꯦꯕꯅꯦ ꯅꯣꯏ ꯁꯤꯒ ꯀꯐꯤ ꯃꯇꯦꯛ ꯂꯩꯔꯝꯃꯤꯅꯦ ꯃꯑꯣꯡꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯇꯧꯔꯤ ꯂꯤꯂꯥꯁꯦꯕ ꯄꯣꯠ ꯆꯩꯅꯤ ꯌꯥꯝꯃꯟꯕꯒꯤ ꯑꯗꯣ ꯑꯩꯒꯤ ꯊꯕꯛꯁꯤꯁꯨꯅꯦ ꯌꯥꯝꯃꯟꯕꯒꯤꯅꯦ ꯃꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛ ꯄꯥꯏꯔꯝꯕ ꯊꯕꯛꯇꯣ ꯉꯥꯏꯍꯥꯛ ꯂꯩꯒ ꯑꯃꯨꯛꯅꯦ ꯑꯗꯨ ꯊꯕꯛ ꯑꯇꯣꯞꯄ ꯑꯃꯨꯛ ꯄꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯑꯩꯒꯤ ꯊꯕꯛ ꯈꯪꯗꯦꯕ ꯊꯕꯛꯁꯦ ꯈꯨꯠꯆꯥ ꯑꯃ ꯑꯩꯒꯤ ꯊꯕꯛꯁꯦꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯅꯥꯒ ꯆꯤꯟꯗꯦ ꯀꯩ ꯃꯥꯜꯂꯤ ꯆꯤꯟꯅꯤꯡꯗꯦꯗ ꯀꯩꯗꯧꯗꯣꯏꯅꯣ ꯃꯅꯥꯒ ꯆꯤꯜꯂꯨꯔꯒ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯝ ꯂꯥꯏ ꯈꯨꯔꯝꯕꯗꯇꯕꯨ ꯂꯤꯛ ꯁꯤꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯗꯨꯝ ꯑꯃꯨꯕ ꯂꯤꯛꯁꯦ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯁꯤꯕꯨꯗꯤ ꯑꯗꯨꯝ ꯁꯤꯖꯜꯂꯤꯅꯦꯕ ꯑꯗꯣ ꯃꯅꯥꯗꯨꯗꯤ ꯆꯤꯟꯕꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯈꯣꯠꯄꯗ ꯐꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯇꯅꯤ ꯆꯤꯟꯗꯕꯒꯤ ꯑꯀꯥꯏꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯆꯤꯜꯂꯔꯣꯏ ꯃꯅꯥꯁꯦ ꯆꯤꯜꯂꯒꯅꯦ ꯅꯨꯡꯉꯥꯏꯇꯦ ꯑꯇꯦꯟꯕ ꯃꯅꯥꯗꯨꯅ ꯑꯃꯨꯛꯅꯦꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯊꯣꯛ ꯑꯇꯦꯟꯕꯗꯣ ꯊꯣꯛꯅꯤ ꯁꯅꯥ ꯅꯠꯇꯦꯕ ꯕꯣꯜꯂ ꯀꯩꯅꯣ ꯌꯥꯟꯊꯕꯗꯣ ꯑꯗꯨꯒꯤꯗꯣ ꯊꯣꯡꯅꯤ ꯁꯅꯥ ꯅꯠꯇꯦꯕ ꯑꯗꯨꯒꯤꯗꯣ ꯆꯤꯜꯂꯒꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏ ꯇꯨꯝꯕ ꯈꯣꯠꯄ ꯈꯤꯇꯪ ꯅꯨꯡꯉꯥꯏꯑꯕ ꯑꯗꯨ ꯅꯠꯇꯕ ꯑꯃꯗꯣ ꯆꯤꯜꯂꯒꯗꯤ ꯑꯃꯗꯣ ꯑꯩꯒꯤ ꯖꯨꯝꯀꯥꯗꯣ ꯑꯗꯨꯏꯗꯣ ꯆꯤꯜꯂꯒꯗꯤ ꯇꯨꯝꯕꯒ ꯌꯥꯗꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯄꯤꯁꯨꯝꯁꯦ ꯈꯤꯇꯪ ꯆꯦꯛꯁꯟꯒꯦꯀꯣ ꯂꯣꯏꯔꯦ ꯃꯤꯡꯖꯦꯟꯒ ꯖꯦꯛꯇ ꯑꯩ ꯄꯤꯁꯨꯝꯁꯦ ꯁꯤ ꯑꯗꯨꯝ ꯌꯦꯡꯉꯁꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯦꯛꯈ꯭ꯔꯤꯅꯤ ꯑꯗ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯕꯅ ꯑꯩꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯣ ꯈꯪꯗꯦꯗ ꯀꯌా ꯈꯟꯖꯤꯜꯂꯨꯗꯦ ꯀꯦꯕ ꯈꯣꯠꯄ ꯖꯍꯥ ꯇꯍꯥꯏ ꯃꯔꯝꯗꯅ ꯑꯩ ꯀꯩꯁꯨ ꯀꯌꯥ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯀꯃꯥꯟꯇꯣꯟꯗ ꯑꯩꯅ ꯃꯦꯁꯦꯖ ꯇꯧꯈꯤꯕꯅꯦ ꯃꯥꯟꯇꯣꯟꯗ ꯃꯦꯁꯦꯖ ꯇꯧꯈꯤꯕ ꯁꯅꯥꯗꯣ ꯁꯥꯕ ꯍꯧꯒꯠꯂꯕ ꯍꯥꯏꯅꯅꯦ
ꯑꯗꯣ ꯈꯪꯗꯦ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯏꯔ ꯄꯤꯔꯛꯇ꯭ꯔꯤꯔ ꯌꯦꯡꯒꯦ ꯍꯧꯒꯠꯂꯦ ꯍꯥꯏꯌꯦ ꯍꯧꯒꯠꯂꯦꯅ ꯍꯥꯏꯔꯛꯑꯦ ꯁꯤꯗ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯑꯦ ꯍꯧꯒꯠꯂꯦꯅ ꯍꯥꯏꯔꯛꯑꯦ ꯉꯔꯥꯡꯒꯤ ꯑꯩꯒꯤ ꯂꯤꯛꯀꯤ ꯃꯦꯗꯜ ꯊꯤꯕ ꯑꯗꯨꯒꯤꯗꯣ ꯚꯤꯗꯤꯑꯣ ꯍꯥꯞꯄ ꯋꯥꯏ ꯍꯥꯏꯗꯤ ꯑꯗꯨꯒꯤꯗꯣ ꯑꯃꯇ ꯇꯧꯅ ꯃꯆꯥ ꯇꯥꯅ ꯍꯥꯞꯄꯝꯃꯒꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯦꯅ ꯍꯥꯏꯔꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯑꯃꯨꯛꯀ ꯈꯨꯗꯣꯞꯇꯨꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦꯕ ꯃꯊꯪ ꯑꯩꯅ ꯁꯅꯥ ꯂꯧ ꯆꯠꯄ ꯃꯇꯝꯗꯅꯦ ꯃꯊꯪ ꯑꯩꯅ ꯁꯅꯥ ꯂꯧ ꯆꯠꯄ ꯃꯇꯝꯗꯅꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒ ꯑꯩ ꯍꯥꯞꯄꯛꯀꯦ ꯂꯤꯛꯁꯨ ꯂꯤꯛ ꯍꯥꯏꯗꯤ ꯂꯤꯛꯀꯤ ꯃꯦꯗꯜꯗꯣ ꯑꯗꯨꯁꯨ ꯈꯨꯗꯣꯞꯁꯨ ꯑꯗꯨꯒꯤ ꯗꯤꯖꯥꯏꯟꯁꯤꯡꯗ ꯂꯣꯏꯅ ꯍꯥꯞꯄꯛꯀꯦ ड्रेस होंगो चेन करे ड्रेस को होंगे कहीं नु कदाई चाट पेपर नुंगो हाँ करीगी चानुपी ना चाट पेपर हम पूरा का लाई से करीगी ना होंगे क्या है बा चाय को मथक तो तो बस ना चाय तो अजी कोई इसिंग लाई है बा यंग में याम तमयु लगे पुंग पुंग मिनी निकु तरु के इसिंग लाई ꯃꯌꯥꯝ ꯄꯨꯡ ꯑꯍꯨꯝꯒ ꯃꯤꯅꯤꯠ ꯇꯧꯔꯛꯇꯦ ꯏꯁꯤꯡ ꯂꯥꯛꯑꯦ ꯑꯗꯣ ꯃꯇꯝꯒ ꯂꯩꯇꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯄꯁꯤꯗ ꯑꯩ ꯐꯤꯗꯣ ꯁꯨꯍꯧꯔꯒꯦ ꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯁꯥꯔꯤꯗꯣ ꯉꯔꯥꯡ ꯁꯦꯠꯂꯨꯕ ꯁꯥꯔꯤꯗꯣ ꯑꯁꯤꯒꯤ ꯁꯥꯔꯤꯁꯦ ꯁꯨꯗꯧꯕꯅꯤ ꯃꯌꯥꯝ ꯑꯩ ꯁꯥꯔꯤꯁꯦ ꯁꯨꯔ ꯂꯣꯏꯔꯦ ꯑꯗꯨꯗꯒꯤ ꯐꯧꯕꯁꯦ ꯑꯩ ꯍꯩꯇꯔꯦꯕ ꯁꯥꯔꯤ ꯑꯁꯥꯡꯕꯁꯦ ꯀꯃꯥꯏꯅ ꯐꯧꯗꯣꯏꯅꯣ ꯑꯩ ꯃꯐꯝ ꯈꯪꯗꯔꯦ ꯑꯗꯣ ꯑꯗꯨꯝ ꯇꯥꯗ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯔꯒ ꯑꯗꯨꯝ ꯐꯧꯔꯤꯅꯤ ꯑꯩꯅ ꯁꯥꯔꯤ ꯑꯁꯥꯡꯕꯁꯤꯁꯨ ꯑꯩꯗꯤ ꯁꯦꯠꯇꯕꯅꯤꯅ ꯁꯨꯗꯕꯅꯤꯅꯅꯦ ꯈꯪꯗ꯭ꯔꯦꯕ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯩꯒꯤ ꯁꯥꯔꯤꯁꯦ ꯑꯗꯨꯝ ꯐꯖꯗꯤ ꯐꯖꯕꯅꯤꯀꯣ ꯃꯆꯨꯁꯨ ꯑꯗꯨꯝ ꯐꯖꯩ ꯑꯗꯨꯒ ꯉꯔꯥꯡ ꯕꯥꯔꯗꯦꯗ ꯁꯦꯠꯂꯨꯕꯗꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯗꯦ ꯌꯥꯝ ꯁꯦꯠꯅꯤꯡꯗ ꯇꯧꯅ ꯁꯦꯠꯂꯨꯕꯅꯦꯕ ꯃꯄꯥꯅꯅꯦ ꯁꯥꯔꯤ ꯁꯦꯠꯂꯨꯇꯃ ꯍꯥꯏꯕ ꯑꯗꯨꯒ ꯑꯗꯨꯝ ꯁꯥꯔꯤꯁꯦ ꯑꯣꯏꯅ ꯁꯦꯠꯆꯜꯂꯨꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯎꯆꯤꯟ ꯅꯥꯆꯤꯟ ꯇꯧꯗꯅꯅꯦ ꯁꯥꯔꯤꯁꯦ ꯐꯧꯗꯣꯛꯑꯝꯃꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯅꯥꯖꯦ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯔꯩꯁꯦ ꯈꯥꯏꯕꯧꯅꯤꯅꯦ ꯃꯥꯁꯦ ꯎꯍꯟꯒꯦ ꯃꯌꯥꯝ ꯖꯦꯡꯉꯨꯅꯦ ꯉꯥꯏꯈꯣꯅ ꯂꯦꯡꯉꯨꯅꯨꯀꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯏꯕꯅꯦ ꯑꯩꯗꯤ ꯀ꯭ꯋꯥ ꯆꯥꯗ꯭ꯔꯦꯀꯣ ꯃꯌꯥꯝꯗꯁꯨ ꯑꯩ ꯍꯥꯏꯗ꯭ꯔꯦ ꯑꯩꯗꯤ ꯐꯅ ꯀꯨꯏꯔꯦꯕ ꯀ꯭ꯋꯥ ꯆꯥꯗꯕꯁꯦ ꯃꯊꯣꯟ ꯂꯦꯡꯉꯅ ꯃꯆꯥ ꯃꯇꯣꯟꯇꯅꯦ ꯀ꯭ꯋꯥꯁꯦ ꯆꯥꯅꯤꯡꯗꯕ ꯑꯗꯨ ꯌꯦꯡꯉꯨꯅꯦ ꯃꯥꯒꯤ ꯃꯔꯩꯁꯦ ꯌꯦꯡꯉꯨ ꯈꯥꯏꯕꯧꯅꯤ ꯌꯦꯡꯉꯨꯅꯦ ꯀ꯭ꯋꯥ ꯆꯥꯔꯛꯏꯕ ꯃꯥꯡꯉꯦ ꯍꯥꯏꯗꯤ ꯃꯊꯛꯇ ꯊꯕꯛ ꯁꯨꯔꯤꯁꯤꯡꯁꯦ ꯑꯗꯨꯒ ꯑꯩꯅ ꯀ꯭ꯋꯥ ꯄꯤꯔꯦ ꯄꯥꯅ ꯂꯩꯇꯕꯗꯨꯒꯅꯦ ꯄꯥꯅꯗꯤ ꯄꯤꯗ꯭ꯔꯦ ꯌꯥꯔꯦ ꯃꯔꯩ ꯀꯣꯟꯊꯪꯒꯔꯣ ꯀꯤꯖꯩ ꯆꯥꯎ ꯆꯥꯗꯕꯅꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯔꯕꯅꯤ ꯃꯌꯥꯝ ngasi ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏ ꯂꯥꯛꯏꯌꯦꯕ ꯉꯔꯥꯡ ꯅꯍꯥꯟꯗꯣ ꯆꯤꯆꯦ ꯍꯣꯏꯒꯤ ꯃꯣꯏꯒꯤ ꯔꯦꯟ ꯊꯣꯡꯕꯅꯦ ꯍꯥꯏꯅꯅꯦ ꯔꯦꯟ ꯌꯦꯡꯕ ꯑꯩꯁꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯇꯥꯎꯁꯦ ꯈꯔ ꯇꯣꯏꯅ ꯊꯣꯛꯑꯦ ꯑꯗꯣ ꯑꯗꯨꯝ ꯔꯦꯟꯇꯣ ꯐꯪꯗꯕꯗꯨ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏꯒꯤ ꯔꯦꯟ ꯐꯪꯉꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯀꯣꯟꯅ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯁꯤ ꯑꯩꯈꯣꯏ ꯏꯆꯦꯒꯤꯅꯦ ꯆꯤꯆꯦꯒꯤ ꯃꯆꯦꯃꯟꯒꯤ ꯃꯆꯥꯅꯨꯄꯥꯅꯦꯕꯀꯣ ꯍꯧꯖꯤꯛ ꯀꯣꯏꯅꯦ ꯀꯩꯅꯦ ꯑꯩ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯎꯠꯂꯛꯀꯦ ꯍꯥꯟꯅ ꯅꯦꯅꯥ ꯌꯦꯡꯒꯦ ꯃꯁꯛꯇꯣ ꯑꯉꯥꯡꯒꯤ ꯑꯆꯥꯄꯣꯠ ꯄꯨꯔꯛꯏꯕ ꯑꯗꯣ ꯑꯩꯗꯤ ꯉꯔꯥꯡꯁꯨꯅꯦ ꯃꯥꯅ ꯀꯩꯅꯣ ꯑꯆꯥꯄꯣꯠ ꯄꯤꯔꯛꯑꯦꯕ ꯑꯗꯨꯏꯗꯨꯗꯤ ꯑꯩꯅꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯉꯥꯡꯒꯤ ꯀꯩꯅꯣ ꯀꯩ ꯍꯥꯏꯒꯦꯅ ꯇꯤꯐꯤꯟꯗ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯦꯕ ꯑꯩ ꯑꯁꯤꯁꯨ ꯍꯌꯦꯡ ꯇꯤꯐꯤꯟꯒꯤ ꯍꯥꯞꯇꯣꯏꯅꯤ ꯄꯥꯛꯄꯣꯏ ꯈꯪꯍꯜꯂꯔꯣꯏꯗꯕꯅꯤ ꯍꯣꯔꯦꯟ ꯑꯉꯥꯡꯗ ꯂꯣꯏ ꯊꯥꯡꯖꯤꯡ ꯌꯥꯎꯔꯦ ꯑꯗꯨꯅ ꯄꯥꯏꯕ ꯀꯤꯔꯤꯕ ꯑꯩꯁꯦ ꯑꯁ ꯄꯣꯔꯛꯏ ꯀꯩꯒꯤꯅꯣꯅꯦ ꯑꯩ ꯄꯣꯔꯛ ꯅꯨꯡꯉꯥꯏꯅ ꯍꯥꯏꯐꯤ ꯃꯇꯦꯡ ꯑꯃꯠꯇ ꯂꯩ ꯑꯩꯒꯤ ꯃꯌꯥꯝꯁꯤ ꯅꯃ ꯀꯩꯅꯣ ꯅꯃ ꯄꯣꯃꯤꯂꯥꯅ ꯑꯩꯅ ꯅꯤꯡꯂꯦꯡꯉꯨꯟꯗ ꯁꯤꯕꯥꯗ ꯑꯉꯤꯡꯗꯨꯂꯦ ꯑꯩꯅ ꯁꯤꯜꯕꯥꯗ ꯆꯠꯄ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏ ꯅꯃꯅ ꯐꯤ ꯃꯇꯦꯛ ꯍꯥꯞꯄꯌꯦꯅ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯈꯤꯕꯗꯣ ꯆꯤꯆꯦꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯃ ꯊꯥꯔꯛꯑꯣ ꯑꯩꯅ ꯁꯥꯏꯠꯇ ꯚꯤꯗꯤꯑꯣ ꯎꯠꯈꯤꯕꯗꯣ ꯑꯗꯨꯒꯤ ꯐꯤ ꯃꯇꯦꯛꯇꯣ ꯁꯤꯅꯤ ꯑꯩ ꯄꯣꯔꯛꯑꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯃꯥ ꯑꯗꯨꯝ ꯄꯣꯔꯛꯑꯦ ꯆꯥꯎꯗꯤ ꯆꯥꯎꯕꯅꯤꯀꯣ ꯐꯤꯁꯦ ꯄꯣꯔꯛꯇ꯭ꯔꯁꯨ ꯌꯥꯔꯕ ꯑꯩꯗꯤ ꯑꯃꯒ ꯃꯆꯨꯗꯨꯗ ꯄꯥꯝꯃꯦ What? ꯑꯗꯣ ꯃꯌꯥꯝ ꯊꯥꯡꯖꯤꯡꯁꯦ ꯄꯤꯛꯇꯛꯇꯤ ꯇꯧꯔꯤꯗꯣ ꯊꯥꯡꯖꯤꯡꯁꯦ ꯐꯅ ꯖꯥꯝꯃꯤꯅꯦ ꯆꯦꯅ ꯑꯃꯨꯛ ꯀꯌꯥꯒꯤꯅꯣ ꯊꯥꯡꯖꯤꯡꯁꯦ ꯅꯪ ꯄꯨꯈꯣꯔꯦ ꯄꯠꯂꯅꯤ ꯀꯩꯒꯤꯅꯣꯅꯦ ꯊꯥꯡꯖꯤꯡ ꯇꯔꯨꯛ ꯅꯤꯄꯥꯜꯅꯤ ꯄꯤꯅꯩꯅꯦ ꯆꯥꯎ ꯃꯁꯤꯒꯅꯕꯨ ꯍꯣꯡꯉꯝꯃꯤꯅꯦ ꯊꯥꯡꯖꯤꯡꯁꯦ ꯑꯩꯅ ꯅꯍꯥꯟ ꯆꯥꯔꯕ ꯑꯩ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯒ ꯆꯥꯔꯦ ꯍꯥꯏꯗꯨꯗꯤ ꯅꯪ ꯆꯥꯗ꯭ꯔꯤꯌꯦꯅ ꯍꯥꯏꯅꯦ ꯆꯥꯔꯦ ꯍꯥꯏ ꯚꯤꯗꯤꯑꯣꯗꯒ ꯍꯥꯏꯗꯨꯗꯤ ꯃꯥꯅ ꯊꯥꯡꯖꯤꯡ ꯀꯃꯥꯏꯅ ꯆꯥꯏ ꯑꯣ ꯂꯦꯕꯨꯁꯦ ꯂꯦꯕꯨ ꯄꯨꯔꯒ ꯂꯥꯛꯑꯦ ꯂꯦꯕꯨꯁꯤꯅꯤ ꯈ꯭ꯋꯥꯏ ꯄꯥꯝꯃꯤꯁꯦ ꯄꯤꯛꯄꯁꯤꯒ ꯄꯥꯝꯃꯨꯏꯌꯦꯕ ꯍꯦꯛ ꯄꯤꯛꯄ
मैम हुजिक भाड़ा आई टोकटाक से मैम नुम ताब नुंगाइरमरोय सी मने हेना लईने इना अरुबा जावबने टोकटाक से मैम ताबदी नुंगाइरमरोय दुरगसु ngasi लोरनी आई नुमी हुमनी मरीनी सुरे आबा इना सुमाइना ताना लेरेसे तो लोर अरुबा तैसु जावबने फोगने है फोग थम मोदम ने खन थम अना पुगो खरा जामन गे पुमना मांगखरनी आई खाइबो पुगो काउंग गोस्तेरा खाइबो पुगो पुमना मांगनी हाइबो जाम लोदबने बा सिमा लोरे तो आई सिमा से सिनी सिम लोरम जे को पुंग मापन दगा ओइरदी जाक सारे मा काय से गया ओ गुस्ती ना मना के फम ले अमदिया अंदे निनी राजा निनी नुशी वाली थोड़ो से सिंगा जिंसे मा थिंगनी ने ए थिंगनी चीज ओ मा नानी मैम ngasi nongalakpadagi hojikse time je gari je pung taruk kano pung taruk kane minute tara tare ba do मैम ngasi nongalakpadagi hojin tham phawagi blog aina मैम do share tawtare aina surap ro pro je phum da loi lama lai ya wai thuptri ya bane do thupto bani ada मैम aina hojin lili ba phuri che ko mapa gi phuri ne ba ai do khara zum chaw do ne nungai na lisali ne ba मैम ngasi ge video su side dum loi salage mathangi blog tam thengna si bye bye